अहनमक्तदा इरमदम सनालेब कांगलिपा मणिपुर से लेबिरिबा लोल में पुनुंगसिजबा खुदिंगमकपु अंकम परमेश्वरना इकाई खुमनेबा उचरी चैनल असिगी ममिंग मणिपुर लैंग्वेजेस फीचर ngasi nenagadaba saru asi ahanba oina manipuri lolda abdi mitai lolgi dictionary gi matangda sandokchagadabani mitai lolgi wahai thangna english ta harga mitai lolgi dictionary misigi matangda nenajagani an channel asigi mamingna manipur languages and feature channel asi nenajidri mawangda akhoi iramdam asigi matangda han hajarumge. This is the state, our motherland, Manipur, a state of India after 15 October 1949. This is the flag of the Meitei Yek Salai Teret. Adudi ai hoji mathang nainajaruk lage Meitei longi wahi thonagi matangda ngasi nainajagadaba asi Meitei lol wahi thangnaw Meitei lol wahi thangnaw Meitei lol dictionary Manipuri dictionary hainasu khangnare sidide ijariba Meitei lol gi wahi thangnaw haribasi wahi thangnaw haibadi wahi mathang manaw haibani adu samjalaga wahi thangnaw haibani adudi wahi thangnaw si ibada Meitei lol gi wahi thangnaw ase mathang haijaba horaklage Meitei lol wahi thangnaw Meitei lol wahi thangnaw Meitei lol dictionary hansu kamanona khangnare ahanbada ko sidida mi haribasi mingta haibadi noun haibani ane Meitei mayeki ahanba mapung mayek an sidida mu mathang padra kadaini sina english ta ibani Meitei longi khonto duni Meitei mayeki ahanba mapung maye ana Meitei mayeki mapung maye kuntaret adu laibadigi khwaidigi ahanba duni ko haribasi english ta harga the first letter of Meitei mayeki ahanba letter english ta handokpadana makhada ma ani subada kok sam lai khangdaba sigi kamaina pagadigi habda english ta ithokpada kok sam lai khangdaba sina mingtik harji mingtik yai haibani english ta harga adjective hana khangnai lairik mayek khangdaba ana Meitei londa ithorayji amu english ki spelling da amu ibani Meitei mekta iribase kanaguma Meitei nataba singna paningba yauraga jumado paaba yanabgi damakta adi makha tarakpa wahi taunawgi mathang amu haijarake Today young view illiterate haba haibdi kano lairik maye khangdaba haibdi illiterate haba lairik laisu haitaba apangba lairik laisu haitaba apangba anu Meitei mesi khangdaba yaurgasu masi kari haino habda english ta handokpa yanagidam khangnabidamta english par khangba yanugidamta Meitei lon khodokta english ta ijabani lairik laisu haitaba apangba mahang ada english ta meaning dina kari hai foolish and wise masangda ahum suba warta kak haibadi thau haibani kak haibadi thau haiba thau ida diasmasa ama iribasi wahiji loisande haiba tapani aduna thau haibji kaino thauta haibani english harga verb haiba masangda kakpa haiba kak haibadi kakpa haiba english ta ithopani sina kakpa tu kar side english ki word meaning aduni mari subada Kaksabi manba ana kaksabi manba habdi bekermunda kamai pani kaksabi manba sidida thau ani iriji thauta haibani mathakta ibjiga chamma nei bhab haibani grammatically oina lonchum pathapta maje thauta haina oigani bhabni mathangda napi singbi hatta haudi manba khandokpa haidi sigi wan thoni ko kaksabi manba habisigi mathangda napi singbi phatta haudi manba khandokpa to take cut with haji napi singbi phatta haudi lokthokpa je english harga sumaina haigani adudi hoji Meitei longi wahi thangnawda hanbagi oina Meitei lon dictionary ase wahi umari haire adudi
grammatical oina iraiba mong singa sigi mong siang tang haijeromge ahan besida ko hai matam da sida koma kole sida mi hai matam da diasamal leiresi grammatically masi karamba wahai noidu ta na wi da mutani sida iribeje sigi mingta haibani noun haibani masangda mitai haibida inapta lum happy bije arumba khangnabani falling to ni ane kokta inap happy bije masing falling to ni unapta lum happy je falling to ni masi kari ga manai haibida o ga manai ada sidida inapta lum ta bije sina kari ga manai haibida e ga manare sida e ga manare falling to ni adi makha da mu haje ke kok samlai khangda ba haibida nungji da lum happy nungji lum happy na sidida enji je mache falling to no ina ba mathak makha da phaina line na machinge sina mingti haibidi kari hai gare mingti ya haina pa ga adjective oiba patang lai hai ma tamda inapta lum happy je sidida e oiba sini khangda ba hai ma tamda mamang da pa kiba adugumna masi kari falling to ni aduna enji da phaina makha da line na machinge sumai tawduna grammatical oina hadi lochum pathau ki oina chu khara khara haijarumge adi mathangda sidida lairibse amu yengsi sidida illiterate haramatungda lai laisu haitaba haba sumaina english ta ibji mitai lolgi amu wa hida hare aduna lolam mudge lolam irakuma tamsida semicolon je masina sumaina hakoni adi mathangda amu apangba haiba sidida nung Ida lum hape sina falling to ni ada illiterate de lai laisu haitaba haire aduna handokuma tamdadi lai laisu haitaba apangba sumaina hantore sina falling to oiba maramna sidida phaina makhada lai phaina line chingi sini mathksi falling to oiba maramna sumai tawduna kak hayama tamda mitelongi wahaini sina english ta kamai pagde ni ibani sidida wahai di matang koma kot kani matang dias masam hapiji wahai ji loisan da tapani thau hai ji thauta hai bani english hai ga ba hai bani ana kak pa hai matam da semicolon hape tu kat hai ga matam da english ne sida full stop hai re sumai ta uduna sida ju bi hai matam da inapta lum hapiji falling to ni aduna lai bisi ana sumai ta una napi singbi phata haudi manba hai matam da napi hai matam da igi mathakta phaina line am chingse masi long to ni aduna mathakta phaina line am chingi bani sigi leiba sigi leiba di falling to ni mathakta inapta lum hapa sinani hana mamang da su ajagre to take cut ways haidi kano phata hauti na phata hauti manba khando pa haibse english ta kare hani to take cut ways saba masigi oinadi mitai mai ta leiba khoi mitai longi wahai sing ase mathang manau haijabse loijare mathangi upload tawbda koi myam unaminasi channel asigi mamingna Manipur languages feature channel asibu yengbiriba khudimakt mankam premesurna ikai khumnaba uchari mathangi upload tawu matamda amuhana unaminasi ngasi di matang asida loisanjarage